ꯁꯤꯗꯣꯛꯈ꯭ꯔꯕ ꯃꯐꯝ ꯂꯦꯡꯗꯅ ꯊꯝꯒꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯞ ꯃꯥꯟꯅꯕ ꯔꯥꯖꯕꯥꯔꯤ ꯑꯃ ꯁꯦꯝꯒꯗꯕꯅꯤ꯫ ꯀꯣꯀꯣꯃꯤ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯆꯪꯏ꯫ ꯔꯦꯗ ꯂꯦꯟꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯔꯥꯖꯕꯥꯔꯤ ꯊꯨꯒꯥꯏꯈꯤꯕ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯦꯟ ꯕꯤꯔꯦꯟ ꯕꯤꯖꯦꯄꯤ ꯑꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯕꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯕꯤꯔꯦꯟ NSCN-IM ꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯄꯥꯟꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯆꯥꯕ ꯐꯪꯂꯣꯏꯗꯧꯔꯦ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯒꯠꯂꯦ꯫ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯃꯣꯏꯔꯥꯡ ꯊꯝꯅꯥꯄꯣꯛꯄꯤꯗ ꯈꯨꯟ ꯉꯥꯛꯄ ꯐꯥꯈꯤꯕꯒꯤ ꯏꯍꯧꯗ ꯃꯐꯝ ꯑꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯈꯨꯟ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯔꯛꯂꯤ꯫ ꯂꯝꯕꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯨꯀꯤ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔꯗ ꯕꯤꯗꯤꯑꯦꯐ ꯑꯣꯏꯃꯤꯟꯅꯕ ꯀꯨꯀꯤ ꯃꯁꯦꯟꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯕꯔꯃꯥꯒꯤ ꯕꯣꯔꯗꯔ ꯃꯌꯥꯗ ꯀꯨꯀꯤ KNABꯒꯤ ꯃꯔꯤ ꯃꯤꯂꯤꯇꯔꯤ ꯑꯥꯔꯃꯤꯅ ꯏꯌꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯔꯛꯄꯗ ꯁꯤꯈ꯭ꯔꯦ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯉꯔꯥꯡ ꯂꯣꯟꯄꯤ ꯈꯨꯟꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯑꯃ ꯐꯥꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯊꯠꯇꯨꯅ ꯃꯨꯜꯂꯒ ꯆꯦꯜꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯒꯤ ꯗꯦꯜꯂꯤꯗ ꯕꯣꯏꯅꯨ ꯑꯃ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯅ ꯁꯤꯔꯝꯕꯗꯨ ꯃꯩꯇꯩ ꯄꯥꯡꯒꯜꯅꯤ ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯀꯨꯀꯤꯒꯤ ꯖꯦꯂꯦꯉꯝ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯀꯅꯥꯅꯁꯨ ꯉꯝꯗꯕꯅ ꯄꯦꯖꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯅ ꯃꯩꯇꯩ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯑꯁꯤ ꯀꯨꯀꯤ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯅꯤ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯀꯨꯀꯤꯒꯤ ꯆꯤꯟꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯔꯤ꯫ ꯃꯩꯇꯩꯒ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯈꯠꯅꯅꯕ ꯀꯨꯀꯤꯅ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯇꯧꯔꯦ꯫ ꯑꯋꯥ ꯂꯥꯟ ꯃꯇꯝꯗꯁꯨ ꯑꯋꯥꯒ ꯄꯨꯟꯕ ꯃꯤꯊꯤꯄꯣꯡ ꯃꯤꯇꯝꯕꯥꯟ ꯑꯗꯨꯝ ꯂꯩꯈꯤ꯫ ꯑꯪꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯃꯇꯝꯗꯁꯨ ꯁꯥꯍꯦꯕꯁꯤꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯃꯤꯊꯤꯄꯣꯡ ꯃꯤꯇꯝꯕꯥꯟ ꯑꯗꯨꯝ ꯌꯥꯎꯈꯤ꯫ ꯍꯧꯖꯤꯛꯁꯨ ꯌꯦꯛꯅꯕꯒ ꯁꯥꯔꯧ ꯇꯧꯃꯤꯟꯅꯕ ꯃꯤꯊꯤꯄꯣꯡ ꯃꯤꯇꯝꯕꯥꯟ ꯑꯗꯨꯝ ꯂꯩꯔꯤ꯫ ꯊꯤꯗ ꯊꯤꯖꯤꯜꯂꯨꯕꯗ ꯑꯩꯈꯣꯏ ꯃꯤ ꯑꯗꯨꯝ ꯌꯥꯎꯔꯝꯕꯅꯤ꯫ ꯑꯗꯨ ꯌꯥꯎꯗꯅ ꯉꯝꯄꯣꯟꯇꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯤꯡꯉꯣꯜ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯔꯥꯖꯤꯕ ꯁꯤꯡꯍ ꯁꯔꯃ ꯀꯧꯕ ꯃꯩꯇꯩ ꯕꯥꯝꯕꯣꯟ ꯑꯃꯗ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯅꯦꯝꯕꯣꯛꯅ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯈꯨꯠ ꯐꯥꯎꯕ ꯆꯥꯕꯤꯗꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯇꯧꯕꯤꯕꯗꯒꯤ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯨ ꯊꯛꯂꯒ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯐꯤꯖꯣꯊꯦꯔꯥꯄꯤꯁ ꯔꯤꯇꯥ ꯃꯀꯣꯛꯇ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯒ ꯍꯥꯠꯈꯤ꯫ ꯂꯥꯈ 15 ꯄꯨꯈꯤ꯫